ngasi ayuk phongkhib tongan tongan masi phongsingdagi maruoiba pausing khongatjaraga ma'amda share tawjage ahanbada school campus da yum sajilambagi thinglubada ungkhatnakhre Thaubalgi nongpoksing manakta leba standard English school asigi principal gi masasingna yum sajilamba thinglubadagi nakal ani gi marakta ungkhatnakhre standard English school asi langakna recognition kakraba matung school asigi secretary cum principal oiriba mi asina loan na masagi mamingda onchil amadagi TAL Thaubal Apun Malupna High Court of Manipur case Tengnaring Selecta Principal Asigi Masasina Lanayum Sajilambagi Wahauda Ngasi Mapam Aduda TAL gi Kangmuna Yum Saba Leonaba High Rubuda Nakal Anigi Marakta Unkatna Badu Tokibani Taudo Adu Tabadagi Thaubal Police ki SI Sudirna Lusingba Police Team Ama Laktuna High Court case Satariba Mapamasida court ki final judgment ama laktri faw nakal ani make mi amata sangbigano haina themjin ki haina su boxi isna makata na phongdorakli makha sa tharakpo ni yamna ngakliba pawa mana huigi mi khut ama selakpada awubasing angakpa pokna khre Maram Bazer gi BRTF mandir manakta mi gi yet thangba khut ama huina selaklaga thamlambadagi angakpa pokna khre thaudo do thasigi ani da Senapati district ki Mau police station dagi Kharomda kilometer kuntraga mangarom satlaga leiba Maram Bazer da thokibani khudakta Mau police station ki personnel singna huina selagliba do lakhot hibaga loina na mafam adugi akoibada Assam Rifles amasu Maram Bazer village authority gi mute singa loina na thibuhumba gi thabak sathaki adubo mi adugi likundi phangmangam khide hiram asiga mari leinana Mau police station shu moto case ma lakhot khre kanagumna paw khangba leiragadi manak nakpa police station paw pibiu haina Mau police station gi OC inspector zauna rafuba sawangna phungdorakli haina su pauksi isna makhata na phungdorakli makha chatharak poina topa maroiba paw khuranamo Salai Holding gi MD amadi board member ama NIA na fare special judge NIA gi court na ngasi Salai Holding and Smart Society gi managing director Elangbam Brajendro amadi company gi board member Narengbam Bishorjit December manga phawa police custody pikre makha taba hearing thasi gi manga ra pangthokna ba matam lepkhre makhoi anima ngasi NIA gi inspector of police amadi assistant investigating officer AIO oiriba Binod Bhagawan Kadamna NIA gi court puthokpaga loinana numit humni gi police custody remand pibi naba player tokhi AIO gi maikedi gi accused Brajendro dagi phagalakhiba voter ID PAN card driving license amadi amuba masugi iPhone ama amasum and Biswarjit gi phagalakhiba amuba masugi iPhone Pro Max handset ama court lanhatkhi nakala maromda accused ani gi defense counsel gi maikedi gi su bail pibi naba application file torki ngasi NIA gi court chatakhiba hearing aduda NIA gi special PP gi maikedi gi case asigi main accused oiriba and Samarjina Manipur thadoktuna satringai mangoinana haukiba kumjai English ngi 18 gi June 29 da resignation letter pisingrabani haiba khangmangamle adumoinama ngasi phagatkiba company gi maru oiba accused ani gi maikedi gi Samarjina resignation letter pisilakpagi wop madu mamang sahi gi October 19 da khangki haina phongdorakli Madugi matakta NIA na makhoi gi matakta wang pang tawduna case adugi investigation sathanaba hotnabada mateng pangdre asengba wari losinduna nanthoknaba hotnare maramasina makhatana investigation sathabada khudong sanaba makhoi ani bunumit humni gi police custody da remand pibi na bhaijakhi special PP gi submission adugi pakhum piraduna accused ki defense counsel na company asigi chairman oiramba and Samarjina Manipur thadoktuna sakhibaga Elangbam Brajendro amadi Narengbam Bishorjit Fajinbaga Karigumba Hiram Amatada Mari Lenade Makhoi gi matakta siriba maraladu aranba yumpham oigani Samarjit ki maikedi gi phungdorakliba wafam singadu maranai phungdokiba ngaktani maramasina makhoi anibu bail da thadokpagi ayaba pibina bhaijakhi ngasigi hearing adude accused Brajendro gi maikedi gi su thasigi anida Rims Hospital ma ge haksang test tawrubada blood pressure wangba thenaki amadi khwangi sarukta operation tawrubadagi khwangi anaba lei haina court thamkhi court asina ma ki medical report adu yengbada BP 160/100 leire habigi praman phangki loinana accused and Bishorjit ki maikedi gi anaba leite haina report tokhi makhoi anima ki maikedi gi NIA na makhoi gi mathakta wang pong sathabada phu sekibegi thaudo amata yaudri haiba waphamsu phungdokhi court asina special PP amadi defense counsel gi submission case record
AIO amadi accused ki wafam sing kupna taraba matungda NIA gi player adu piba maram saba leibadigi accused anidu ngasidagi tha asigi manga phawo numit humni police custody da remand pikhibani loinana makhoi animak December manga gi ayuk pung 13 da amuk hana court asida puthokuna makha tabi hearing chathanaba matam lepki loinana court asina AIO the accused anigi haksang pung nifunipan khudingi Rims Hospital medical practitioner amana yengsinana bakhangan ki court asini accused anina tharakiba bail application adu criminal miscellaneous case oina lakhotuna December manga da khanana ba matam lepki sera asida accused singna ahan application tharakpa yabagi ayaba pikhiba kalonena NIA gi maikedi su remand objection file tharakpagi ayaba pikhi haina su pauksi isna makata na phongdorakli ato papaw khara namo INA na Manipur ningtama lakthokpada sakhiba isaina janagana gi muhut sinana ba taksinkhre laiba asigi national anthem oiriba Rabindranath Tagore gi janagana managi muhut Subhash Chandra Bose na Manipura sangsilaba matungda October 18 lisingga samapan nifugo humdoida India gi ningtama lakthokpa matamna sakhiba Indian National Army INA na CM laga sakhiba janagana managi Mahai Singaduna Sindoknaba BJP ki Rajya Sabha member Subramaniam Swami na Prime Minister Narendra Modi da taksinkhre mahakna Prime Minister iba sithi du mahaki Twitter handle da share tokhi sahi aduda Swami na haiki Rabindranath Tagore na iba national saireng adu Canada hairibano haibagi singnaba pohali aduga national anthem asida sinda haiba wai asi leba asida English mo sama panifugo teret ki matungdadi sanadre Janagana mana asi ahanba oina December 19 English mo sama pantaraga mathuida sakibani ma ki tweet amada Swami na haki Subhash Chandra Bose na semdokraba Janagana mana national anthem aduna English mo sama panifugo mapanda yanaduna sijinakiba Tagore gi original version adugi mahut singadabani INA gi accorded version asina hena laibak ningba phongdoi amasum susinai Constituent Assembly lusilakpada Rajendra Prasad Saireng asi semdokpa yai haikibasu lei hainasu pauksi isna makatana phongdoragli atopa pawa manamo kaubru amasum thangjingi laifamsing ngak selagani kaubru singda leiba saurakna hectare animuk chawba ibudau kaubru gi laifam hectare marimuk pak chawba lai pukri amasum thangjing singda leiba saurakna hectare marimuk pak chawba ibudau thangjingi laifam asi Manipur government Manipur Ancient and Historical Monument and Archaeological Sites and Remains Act 1976 ki section 4 ki subsection of 1 ki makhada ngak senduna thamgadaba mapam oina laktholagani haina Manipur government ki art and culture ki commissioner M Joy na khuyek piduna thokpa notification amana hairi madakta palliba laifam singasi Manipur government na ngak senduna thamnaba thorang asida yaningdaba phongdokningba nupa natragana nupi singna tha ani numit humphuni gi manungda yaningdaba phongdokpa yagani haina laifam singasi ki tongan na thokpa notification singda hairakli haina su makhatara atopa pawa manamo counter insurgency operations atharabade peace talk ta akaiba lakani NSNIM Chief of Army Staff Lieutenant General MM Narabanena Nagaland gi governor amasum minister unaduna state asigi security gi phibam khana nainakre matungda karigoma NSNIM gi matakta counter insurgency operations atharaglavade haujuk sathariba peace talk asida akaiba lakani haina naga larholup asina akanwa mauna section wahai yawba serol thokre West Bengal amasum awang nongpoki state punama konchiliba Kolkata da base tawba Eastern Command gi formation army ship asina yengsinki army ship ki khongsat asi line of control LOC da India ga China ga ungkhatnariba asiga mari leinai army gi pawama gi matung ina army ship asina akhanaba formation singi security ki phibam amasum operations athanaba sem sari badu review tawki matungda governor RN Ravi amasum chief minister nephew Rioga su unaduna state asigi hauji oiriba security ki phibam khana nainaki army chief asina army gi social development project ki saruk ama oina Kohima orphanage ki nauna sakatpa laifam chafam complex su sangakhi army commander asina Nagaland leidinga naga laharup NSNIM na serol ama thoktuna kihanki madudi kariguma central government na counter insurgency operations chatharglabadi haujik chathariba pisto osida sathina kairakpa yai NSNIM ga central government ka sanariba wari asi aroiba thakta leiribane adubu Manipur amasum Arunachal Pradesh ta leiriba masigi kadar singi mayokta counter insurgency operations chatharabadi madugi
ꯐꯠꯇꯕ ꯐꯜ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯂꯔꯍꯧꯂꯨꯞ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎꯆꯦꯗꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯃꯔꯥꯝ ꯕꯖꯥꯔꯗ ꯍꯨꯏꯅ ꯃꯤꯒꯤ ꯃꯈꯨꯠ ꯑꯃ ꯆꯦꯜꯂꯛꯄꯗꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯃꯔꯥꯝ ꯕꯖꯥꯔ ꯂꯝꯕꯤꯒꯤ ꯌꯦꯠ ꯊꯪꯕ ꯃꯥꯏꯀꯩꯗ ꯍꯨꯏꯅ ꯃꯤꯒꯤ ꯈꯨꯠ ꯑꯃ ꯆꯦꯜꯂꯛꯄꯗꯒꯤ ꯃꯤꯌꯥꯝ ꯄꯥꯈꯠꯅꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯆꯤꯡꯅꯕ ꯖꯒꯥꯁꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯐꯪꯕꯗꯤ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ ꯍꯨꯏ ꯑꯗꯨꯅ ꯃꯤꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠꯀꯤ ꯁꯔꯨꯛ ꯑꯃ ꯆꯦꯜꯂꯛꯂꯒ ꯃꯔꯥꯝ ꯕꯖꯥꯔꯒꯤ BRTF ꯃꯟꯗꯤꯔ ꯃꯌꯥꯗ ꯊꯥꯗꯔꯒ ꯊꯝꯂꯝꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯒ ꯃꯥꯎ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯗꯨ ꯂꯧꯈꯠꯈꯤ ꯂꯣꯏꯅꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯃꯔꯥꯝ ꯕꯖꯥꯔꯒꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯌꯥꯎꯅ ꯖꯒꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯐꯪꯈꯤꯗꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯎ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯍꯪꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯂꯩꯇꯦ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯣꯔꯁ ꯃꯇꯨꯡ ꯏꯟꯅꯁꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠꯁꯤꯡ ꯃꯥꯡꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯦ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯎ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯁꯨ ꯃꯣꯇꯣ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦꯁꯤꯡ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯦ ꯊꯦꯡꯛ ꯌꯨ